COVID-19 positive oiba miyoi ama kidney fail oibadagi RIMS hospital da laikhidrei masagi chahi 63 suraba miyoi adu ngase ayuk angan bapung anirom taba matamda laikan nabangam dana laikhidabani hairi Thoubal district ki khongjom sapam dagi miyoi adu kidney gi anaba amadagi RIMS da layeng chathaduna lakpani amadi COVID-19 su positive oiba miyoi ni Kumbi Kendragi Manung Channa Laiba Wangu Sabal da Thoubal da Thabak Suba Chatluba Miyoi Khara Halaktuna Laibadagi Khungang Asigi Miyoi Khara COVID-19 positive Oiramgadra Mi Paiba Amasung Jingnaba Laibadagi Ngasi Sanjoi Ahan Themgi Luching Makada Volunteer Chama Romna Khungang Asigi Manung da Chatliba Lambi Sing Amasung Masigi Akoibada Laiba Lambi Sing da COVID-19 dagi Ngakthoknaba Vaccine Thaurang Laukhatpa Oina Mahik Hatnaba Hidak Kapthokre Chatliba July Thasigi Taratrukagi All Manipuri BDF Welfare Association na Manipur da lairiba BDF singi phangpham thokpa khudong chaba sing phanghan biu haiduna sangsaliba khongjang sawatuna Bishnupur District BDF Welfare Association ge luching makhada Sendra da laiba BDF Outpost asida lairiba BDF singna Outpost mamangda ngasi wakat khongjang sangsinkhrai Amaromda Tronglaubi da laiba BDF Outpost da su All Manipur BDF Welfare Association na sangsaliba khongjang singbu shawgatladuna Bishnupur District BDF Welfare Association ge luching makhada Tronglaubi BDF Outpost da laiba BDF Personal sing na ngasi Outpost asida wakat khongjang jangsinkhrai Thoubal Bazar da laiba Iten Computerized Eye Testing and Eye Care Center na Thoubal District ki tongan mambapam sing da laiba Club Organization mapan da COVID-19 dagi ngakthokna lainaba face mask, hand sanitizer, hand glove amadi eye safeguard Google sing khushinakrai Taranithoi Suba Battalion NDRF na ngasi COVID-19 dagi ngakthoknaba paikhalakpa section thaurangi saruk ama oina Uripok Khwesnam Laikai da laiba Times of Manipur TOMTV office da sodium hypochlorite mahi kapthoktuna sanitize tawkre